Arun amadi Thoiba yamna luna tinaba mamanabani. Arundi paisa paiba imungi machani aduga Thoibana lairaba macha oirammi. Makhoi ani yamna luna tinarami. Arundi mabuktiel khara sengdaba misak ama oirammi. Aduga Thoibana icham chamjaba mabuktiel yamna sengba misak amani. Nongmadi Thoiba adu Arungi mayumda chatluge haiduna thoklaklammi. Thoiba nangbu nungairibaro handakti akhoidaga pak lakidare kaidaure nahakpo. Baba handakse Arun ibani business masa ama tawminase haiduna kanna honari adugi koichen chenbada parakitang tadana tawbani baba. Kari tabak none Arun nadi engonda kari show haideda. Baba aina tabak to hana mai pakna fazana tawraba matungda haige haina haidabani. Asumna Thoiba amadi Arun thabakki karamba tawraga phagani haina khanarami. Bai aidi khoigi khonsida phirol yonbagi dukan su amta laite aduna phirol yonbagi dukan ama hana famlaga try tawuna phagadra haina khalli. Hoine bai khoi sidadi phirolgi dukan su amta laite dress amtang lainingbada bazar achawa tana chanaribani. Yam phare maru masigi plan se puthorakpa madu hana try tawraga yenglasi. Asumna Arun amadi Thoiba bazar chawbuda laktuna firolgi dukal chawna hangba mohengi dukanda laklammi. Aduga makhoina laudoriba firol amadi paisagi matangda wari sanarami. Adubu Arundi sanariba wari adu pukning changlamde mohengi machanupi ani adu urubadagi. Karino bai nangna ngasai tawridubo wari sarika to anta yawdakai ungaga adum lairidubo. Bai aidi ta mohengi machanupi ani do urubadagi pungaw ngawreda. Bai aikhoigi firol se khara awatpa leire khara lokthadravadi yararoine. Phare bai adudi hayangmak chatuna ta mohen dukandagi awatpa singdo hekta laururasi. Thoibaga Arunga mohengi dukanda fi lauba laklammi. Makhoi ani mohengi dukan yaurakpada mohengi machanupi Sumolata amadi Susilana sanariba wari adu tarammi. Susila ngasaiki lai kharambamdo yamna phajadaro. Ado nangbu ngasai kari borni rake lai kharambada. Aidi aphaba nupa ama aibu luna tawbigadaba ama phanganbiyo haina nirae. Ado nangdi kari borni rake paisa yam paige ka hairamdawba maliko nangdi. Aigi buro kai hairuni paisa paiba yum dolan saba sana lupa firol yamna laibiba ngamgadaba aina haiba ingadaba ama phanganbiyo na hairammi keno. Adu natradi kari hairuduino haisiba. Bai aikhoi ani thabak asi yam wana hauminarakpani aduga pot yonbagi sendong ayambana nangna lauraga aingondana khar khaktamak pibagi maram karigino khoi ani chap manana phangpham thoktabara. Bai Thoiba thabak asi haunaba hotnabada pochei leinaba hotnabada aingondagi paisa ayambani puthokhiba aduna aina khara henna laubani. Thoiba karisu hairamde luna tinaba mamanabani khanduna adubu numitudagi khanki Arunse pukchel pikpa misak amani haina. Bai Thoiba khoi anigi thabak sisu mai paklabanina aidi Nupi bu thirasira haina khalabani bai. Aisune bai adubu aigidi Nupiga laitrida ado bai gidi lairabo.
ꯚꯥꯏ ꯊꯣꯏꯕ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯐꯤ ꯂꯧꯐꯝ ꯇꯥ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯊꯥꯔꯒ ꯍꯥꯏꯅꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯁꯨꯃꯣꯂꯇꯥꯗꯨꯅ ꯅꯪꯒꯤ ꯑꯣꯏꯔꯣ, ꯑꯗꯨꯒ ꯁꯨꯁꯤꯂꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ꯫ ꯑꯔꯨꯟ, ꯃꯣꯏ ꯑꯅꯤꯅ ꯅꯍꯥꯟ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯚꯥꯏꯁꯨ ꯇꯥꯔꯤꯕ ꯅꯠꯇꯔꯣ? ꯁꯨꯃꯣꯂꯇꯥꯗꯨꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯁꯛꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ꯫ ꯑꯩꯒ ꯃꯥꯒ ꯀꯃꯥꯏꯅ ꯆꯥꯟꯅꯗꯣꯏꯅꯣ? ꯚꯥꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕꯅꯤꯅ ꯚꯥꯏꯅ ꯁꯨꯃꯣꯂꯇꯥꯗꯨ ꯑꯣꯏꯅ ꯑꯣꯏꯔꯣ, ꯑꯩꯒꯤꯅ ꯁꯨꯁꯤꯂꯥꯗꯨ ꯑꯣꯏꯅ ꯑꯣꯏꯔꯒꯦ꯫ ꯚꯥꯏ ꯊꯣꯏꯕ, ꯃꯁꯛ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯗꯒꯤ ꯁꯨꯃꯣꯂꯇꯥꯅ ꯍꯦꯟꯅ ꯐꯖꯩ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯨꯃꯣꯂꯇꯥꯕꯨ ꯚꯥꯏꯒꯤ ꯑꯣꯏꯍꯟꯅꯤꯡ ꯇꯧꯕꯅꯤꯗ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯚꯥꯏ꯫ ꯃꯕꯨꯛ ꯐꯠꯇꯕ ꯑꯔꯨꯟꯅ ꯁꯨꯃꯣꯂꯇꯥꯕꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯃꯣꯂꯇꯥꯕꯨꯅ ꯊꯣꯏꯕꯗ ꯄꯤꯈ꯭ꯔꯒ ꯁꯨꯁꯤꯂꯥꯕꯨꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯑꯝꯇ ꯎꯗꯤꯌꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯃꯦ, ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯪꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯗꯕꯅꯤ꯫ ꯃꯣꯏ ꯊꯝꯂꯒ ꯃꯣꯏꯗ ꯑꯃꯨꯛ ꯇꯣꯂꯣꯞ ꯄꯤꯕꯗꯣ ꯄꯥꯝꯃꯨꯗꯔꯣ? ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯥꯃꯣ ꯅꯪ ꯊꯣꯛꯄꯗ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯣ꯫ ꯑꯂꯨꯒ ꯍꯋꯥꯏꯒ ꯂꯩꯔꯝꯒꯅꯤ, ꯑꯗꯨ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ꯫ ꯀꯩꯗꯧꯕꯩ ꯏꯟꯁꯥꯡ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯩꯗꯣꯏꯅꯣ? ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯥꯁꯤꯅ ꯁꯨꯛ ꯌꯥꯝ ꯂꯤꯛꯏꯁꯤꯕꯣ? ꯇꯥꯃꯣ, ꯑꯩꯒꯤ ꯑꯅꯧꯕ ꯐꯤꯔꯣꯜ ꯈꯔꯒ ꯁꯅꯥ ꯃꯆꯥ ꯑꯃꯇꯒ ꯁꯥꯕꯤꯌꯨꯕ꯫ ꯀꯩꯗꯧꯕꯩ ꯑꯅꯧꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯅꯥ ꯁꯥꯗꯣꯏꯅꯣ? ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ꯫ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯀꯔꯤꯒꯤ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯏꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯍꯦ꯫ ꯇꯥꯃꯣ, ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩ ꯌꯨꯝꯀꯥꯁꯦ ꯂꯣꯏꯅ ꯂꯣꯏꯕ ꯇꯥꯔꯦꯗ꯫ ꯄꯩꯁꯥꯁꯦ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯖꯣꯔꯣ ꯖꯣꯔꯣ ꯁꯤꯖꯤꯟꯅꯔꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯆꯥꯛꯅꯤꯕ ꯑꯣꯏꯕ ꯁꯣꯏꯔꯔꯣꯏ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯇꯧꯅꯨ ꯇꯧꯅꯨ꯫ ꯐꯤꯔꯣꯜ ꯑꯃꯅꯤꯇꯪꯒ ꯁꯅꯥ ꯑꯃꯈꯛꯇꯪꯒ ꯁꯥꯕꯁꯤꯗ ꯅꯪꯒꯤ ꯄꯩꯁా ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯇꯨꯝꯃꯣꯏꯌꯦ꯫ ꯅꯪꯁꯨ ꯄꯩꯁꯥ ꯇꯥꯜꯂꯤ, ꯑꯩꯈꯣꯏꯅ ꯇꯥꯜꯂꯤ ꯄꯩꯁꯥꯁꯦ ꯑꯄꯥꯝꯕꯇ ꯂꯩꯅꯕ, ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯨꯛ ꯌꯥꯝ ꯂꯤꯛꯄꯁꯤꯕꯨ꯫ ꯑꯔꯨꯟꯗꯤ ꯃꯥꯅ ꯈꯜꯂꯤꯕꯗꯨꯒ ꯁꯨꯁꯤꯂꯥꯅ ꯇꯧꯊꯣꯔꯛꯏꯗꯨꯒ ꯈꯦꯠꯅꯃꯟꯕꯗꯨꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯊꯣꯏꯕꯒꯤꯗ ꯆꯠꯇꯨꯅ ꯀꯔꯝ ꯄꯥꯜꯂꯤ ꯌꯦꯡꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯔꯨꯟꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯊꯣꯏꯕ ꯑꯃꯗꯤ ꯁꯨꯃꯣꯂꯇꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯚꯥꯏ ꯑꯔꯨꯟ, ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯣ? ꯀꯔꯤ ꯂꯩꯒꯦ ꯚꯥꯏ? ꯚꯥꯏ ꯊꯣꯏꯕ, ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯅꯦ꯫ ꯚꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯚꯥꯏ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯚꯥꯏ, ꯁꯨꯃꯣꯂꯇꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯍꯥꯟꯃꯨꯛ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯁꯨꯃꯣꯂꯇꯥꯗꯤ ꯁꯅꯥ ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯕꯤꯕ ꯉꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ? ꯅꯪꯕꯨ ꯁꯨꯃꯣꯂꯇꯥꯁꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯔꯤꯒꯦ? ꯚꯥꯏ, ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯑꯣꯟꯅꯔꯝꯃꯦ꯫ ꯁꯨꯃꯣꯂꯇꯥꯗꯤ ꯌꯥꯝ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ꯫ ꯑꯔꯨꯟꯗꯣ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯔ ꯍꯩꯕ, ꯑꯍꯦꯟꯕꯇ ꯄꯥꯝꯕ ꯑꯔꯨꯟꯗꯣ ꯉꯁꯤꯗꯤ ꯁꯨꯁꯤꯂꯥ ꯂꯧꯔꯨꯕꯗꯒꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫